ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯑꯦꯄꯨꯇꯤꯅꯥꯎꯒꯤ ꯆꯦꯅꯦꯜꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡ ꯑꯃꯅꯤꯈꯛ ꯌꯥꯎꯈꯤꯕ, ꯃꯗꯨ ꯌꯥꯝꯅ ꯊꯋꯥꯏ ꯁꯣꯛꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯃꯇꯥꯡꯈꯩꯗꯣ꯫ ꯑꯗꯨꯗꯣ ꯑꯩ ꯉꯁꯤ ꯁꯤꯌꯔ ꯇꯧꯖꯒꯦꯅ ꯃꯌꯥꯝꯒ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯤ꯫ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯒ ꯑꯗꯩꯗꯤ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯁꯦ ꯑꯦꯛꯁꯔꯦ ꯑꯃ ꯅꯝꯍꯟꯕ ꯆꯠꯄ, ꯑꯩꯈꯣꯏꯒꯤ ꯈꯨꯠꯀꯤ ꯑꯩꯒꯤ ꯌꯣꯠ ꯐꯨꯝꯕꯒꯤ ꯃꯇꯥꯡꯒꯤꯗ, ꯑꯗꯨꯒ ꯃꯗꯨꯒꯤ ꯑꯦꯛꯁꯔꯦꯗꯣ ꯁꯣꯝꯗꯒꯤ ꯊꯥꯕ ꯀꯥꯟꯗ ꯁꯣꯝꯗ ꯑꯃꯨꯛ ꯌꯥꯗ꯭ꯔꯦꯅ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯄꯀꯣ꯫ ꯑꯗꯨ ꯆꯠꯄ ꯀꯥꯟꯁꯤꯒ ꯑꯩꯁꯦ ꯍ꯭ꯋꯤꯜ ꯆꯤꯌꯔꯗ ꯄꯨꯏꯕꯀꯣ, ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯌꯥꯝ ꯋꯥꯏ ꯑꯩꯅ ꯆꯠꯄ ꯃꯇꯥꯡꯁꯦ꯫ ꯋꯥꯅꯁꯨ ꯆꯠꯈꯤꯕ ꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯅ ꯃꯌꯥꯝ ꯄꯦꯁꯦꯟꯈꯩꯁꯦ ꯉꯥꯏꯅꯔꯤ ꯀꯥꯟꯗꯨꯒ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯁꯦ, ꯗꯥꯛꯇꯔꯒꯤ ꯊꯣꯡꯁꯦ ꯑꯁꯤ ꯑꯦꯛꯁꯔꯦ ꯇꯧꯐꯝꯁꯦ ꯍꯥꯡꯗ꯭ꯔꯤꯉꯩꯗ ꯑꯩꯅ ꯃꯄꯥꯟꯗ ꯐꯝꯃꯒ ꯍ꯭ꯋꯤꯜ ꯆꯤꯌꯔꯁꯤꯒ ꯁꯨꯃꯥꯏꯅ ꯇꯧꯔ ꯂꯩꯌꯦꯕ꯫ ꯑꯗꯨꯗ ꯃꯅꯥꯛꯇ ꯆꯤꯆꯦ ꯂꯩ, ꯏꯅꯥꯎꯅꯨꯄꯥ ꯒꯨꯒꯨ ꯂꯩ, ꯃꯣꯏ ꯃꯌꯥꯝꯅ ꯂꯥꯛꯑꯒ, ꯑꯗꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯇ ꯂꯥꯛꯄ ꯍꯦꯜꯄꯔ ꯋꯥꯔꯗ ꯕꯣꯏ ꯈꯣꯏꯁꯨ ꯂꯩ꯫ ꯑꯗꯨꯗ ꯑꯩꯅ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯩꯁꯦ ꯃꯌꯥꯝꯗꯣ ꯎꯕꯗ ꯍꯥꯏꯕꯗꯤ ꯀꯩꯅꯣꯝꯃ ꯇꯧꯋꯦ ꯍꯥꯏꯕ ꯇꯥꯔꯦ꯫ ꯁꯝꯁꯨ ꯂꯨ ꯀꯣꯛꯈ꯭ꯔꯦ, ꯑꯗꯨꯒ ꯌꯥꯈꯩ ꯖꯩꯕꯒꯤ ꯊꯣꯛꯂꯤꯕꯅꯦ, ꯑꯗꯨꯒ ꯐꯤꯕꯝ ꯆꯥꯗꯅ ꯑꯩꯅ ꯈꯣꯡꯗ ꯇꯠꯂꯒ ꯑꯗꯨꯃꯥꯏꯅ ꯇꯥ ꯂꯩꯕꯗꯨ ꯎꯕꯗ ꯃꯌꯥꯝꯅ ꯌꯦꯡꯅꯔꯤꯗꯣ ꯑꯩ ꯏꯁꯥꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯄꯣꯛꯈꯤꯀꯣ꯫ ꯑꯗꯨ ꯄꯣꯛꯀꯥꯟꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯑꯗꯨꯗ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯤ ꯑꯃꯅꯤꯅ ꯍꯪꯉꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦꯗ, ꯀꯩ ꯀꯧꯏ ꯐꯝꯃꯤꯁꯦ ꯁꯣꯛꯏꯁꯦ ꯁꯣꯝꯒꯤ ꯄꯥꯕꯨꯡꯔꯥ ꯍꯥꯏꯅ, ꯍꯥꯏꯕꯗꯤ ꯑꯩꯁꯦ ꯕꯕꯥꯔꯥ ꯍꯥꯏꯅ ꯍꯥꯏꯕꯀꯣ꯫ ꯑꯗꯨ ꯇꯥꯕꯗ ꯆꯤꯆꯦ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯏꯅꯥꯎ ꯅꯨꯄꯥꯅ ꯏꯄ꯭ꯋꯥꯅꯤꯅ, ꯑꯗꯨ ꯆꯤꯆꯦꯅ ꯅꯠꯇꯦ ꯏꯄ꯭ꯋꯥꯅꯤ ꯍꯥꯏꯅ ꯍꯥꯏꯕ ꯀꯥꯟꯗ ꯃꯣꯏꯁꯨ ꯉꯛꯏ꯫ ꯑꯗꯨꯒ ꯑꯩꯁꯨ ꯇꯥꯔꯀꯥꯟꯗ ꯅꯣꯛꯁꯨ ꯅꯣꯛꯅꯤꯡꯉꯦ, ꯑꯗꯨꯒ ꯑꯉꯛꯄ ꯑꯃꯁꯨ ꯐꯪꯉꯦ꯫ ꯃꯔꯝꯗꯤ ꯑꯩꯁꯦ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯑꯕ꯭ꯔꯥ ꯍꯥꯏꯅ, ꯑꯩꯁꯦ ꯎꯕꯗ ꯌꯥꯝ ꯊꯤꯅ ꯐꯤꯕꯝ ꯀꯥꯏꯔꯕ ꯃꯤꯅ ꯍꯅꯨꯕ ꯇꯧꯅ ꯎꯕꯤꯔꯒ ꯑꯩꯉꯣꯟꯗ ꯆꯤꯆꯦꯒꯤ ꯕꯕꯥꯔꯥ ꯍꯪꯉꯛꯑꯗꯤ ꯑꯩꯁꯦ ꯀꯌꯥꯝ ꯊꯤꯅ ꯁꯣꯛꯑꯃꯅꯤ ꯍꯥꯏꯗꯣꯀꯣ꯫ ꯑꯗꯨ ꯃꯇꯥꯡꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨ ꯊꯃꯣꯏꯗ ꯌꯥꯝ ꯁꯣꯛꯈꯤ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ꯫ ꯍꯥꯏꯕꯗꯤ ꯐꯥꯒꯤꯒꯤ ꯃꯑꯣꯡꯗ ꯇꯥꯊꯣꯛꯑꯒꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯩ ꯈꯟꯈꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩ ꯁꯛꯁꯦ ꯂꯩꯍꯧꯗ꯭ꯔꯣꯕ, ꯑꯗꯨꯒ ꯃꯤꯅ ꯌꯦꯡꯕ ꯈꯨꯗꯤꯡ ꯅꯣꯛꯅꯐꯝ ꯑꯃ ꯑꯣꯏꯗ꯭ꯔꯣꯕ ꯀꯥꯏꯅ ꯈꯜꯂꯦꯀꯣ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯦꯛꯁꯔꯦ ꯅꯝꯃꯒ ꯆꯠꯂꯦ, ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯃ ꯂꯣꯏꯔꯦ꯫ ꯑꯗꯨꯒ ꯑꯩꯅ ꯅꯣꯡꯃ ꯑꯩꯈꯣꯏꯒꯤ ꯆꯤꯆꯦ ꯈꯣꯏ ꯑꯗꯨꯗ ꯂꯩꯀꯥꯟꯗ ꯒꯨꯒꯨꯗ ꯑꯩꯅ ꯍꯥꯏꯕꯅꯦꯕ, ꯑꯩꯅ ꯏꯟꯇꯔꯅꯦꯠꯇ ꯊꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯈꯣꯡꯁꯦ ꯀꯔꯝꯕ ꯀ꯭ꯂꯤꯅꯤꯛꯇ ꯍꯥꯞꯄꯒꯅ ꯐꯅꯤ ꯍꯥꯏꯅꯀꯣ꯫ ꯑꯗꯨꯒ ꯀꯔꯝꯕ ꯀ꯭ꯂꯤꯅꯤꯛꯇ ꯍꯥꯞꯄ ꯐꯒꯅꯤ ꯈꯟ ꯀꯥꯟꯗ ꯑꯩꯅ ꯀ꯭ꯂꯤꯅꯤꯛꯈꯩꯁꯦ ꯑꯗꯨꯝ ꯁꯔꯁ ꯇꯧꯋꯦꯕꯀꯣ꯫ ꯀ꯭ꯂꯤꯅꯤꯛ ꯑꯃ ꯍꯥꯟꯅ ꯐꯪꯉꯦ, ꯑꯗꯩꯗꯤ ꯑꯩꯅ ꯀ꯭ꯂꯤꯅꯤꯛꯁꯦ ꯑꯃꯈꯛ ꯑꯅꯧꯕ ꯐꯪꯀꯥꯟꯗ ꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯔꯦ, ꯃꯣꯏꯅ ꯂꯥꯛꯄꯅꯤ ꯌꯥꯒꯅꯤ ꯍꯥꯏꯔ ꯃꯇꯨꯡꯗ ꯑꯩꯅ ꯑꯩꯈꯣꯏ ꯒꯨꯒꯨꯒ ꯗꯗꯥꯁꯨ ꯌꯥꯎꯈꯤꯒꯨꯝ ꯇꯧꯏ ꯀꯥꯎꯔꯦ, ꯑꯩꯈꯣꯏ ꯆꯠꯂꯦ ꯀ꯭ꯂꯤꯅꯤꯛꯇꯨꯒ꯫ ꯀ꯭ꯂꯤꯅꯤꯛꯇ ꯆꯠꯂ ꯃꯇꯨꯡꯗ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏ ꯀꯥꯟꯗ ꯀ꯭ꯂꯤꯅꯤꯛꯇ ꯆꯪꯉꯝꯗꯥꯏꯁꯦ ꯑꯩꯅ ꯒꯥꯔꯤꯗꯩ ꯀꯨꯝꯕꯒ ꯍꯧꯖꯤꯛꯀꯤ ꯆꯦꯀ꯭ꯔꯥꯛꯇ ꯆꯩꯁꯨ ꯑꯅꯤ ꯄꯥꯏꯔꯒ ꯑꯩꯅ ꯊꯣꯛꯂꯛꯄꯒꯤ ꯃꯇꯥꯡꯁꯦ, ꯃꯗꯨ ꯃꯇꯥꯡꯗ ꯊꯣꯛꯂꯛꯄꯗ ꯑꯩꯅ ꯖꯁ ꯏꯁꯇꯦꯞꯁꯦ, ꯑꯩꯈꯣꯏꯒꯤ ꯏꯁꯇꯤꯌꯔ ꯀꯥꯕꯁꯦ, ꯍꯧꯖꯤꯛꯀꯤ ꯂꯩꯔꯝꯃꯤꯕ ꯀ꯭ꯂꯤꯅꯤꯛꯁꯦ ꯏꯁꯇꯤꯌꯔ ꯀꯥꯕ ꯇꯥꯏꯕ, ꯑꯗꯨ ꯃꯅꯤꯡꯉꯣꯟꯗ ꯒꯨꯒꯨꯅ ꯄꯥꯏꯕꯤꯔꯒ ꯑꯩꯅ ꯌꯥꯝ ꯋꯥꯅ ꯍꯦꯛ ꯀꯥꯔꯛꯏ ꯍꯥꯏꯕ ꯇꯥꯔꯦ, ꯃꯔꯝꯗꯤ ꯁꯤꯗꯁꯨ ꯁꯣꯔ ꯅꯥꯔꯤꯕꯅꯦꯕ꯫ ꯑꯗꯨꯒ ꯑꯗꯨꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯕꯁꯦ, ꯑꯩꯅ ꯏꯁꯇꯦꯞꯇꯣ ꯀꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯃꯔꯤꯈꯛ ꯂꯩꯔꯝꯃꯦ꯫ ꯃꯈꯣꯏꯅ ꯑꯩꯕꯨ ꯎꯔꯒ ꯌꯥꯝ ꯍꯪꯒꯣꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯎꯕ ꯐꯪꯈꯤ ꯑꯩ ꯃꯣꯏ ꯃꯃꯤꯠꯇ, ꯑꯗꯨꯒ ꯊꯩꯗꯣꯛꯑꯒ ꯌꯥꯝꯅ ꯍꯩꯅꯗꯕꯩ ꯃꯑꯣꯡꯗ, ꯇꯨꯀꯠꯆꯕꯩ ꯃꯑꯣꯡꯗ ꯑꯩꯅ ꯑꯩꯒꯤ ꯍꯥꯏꯕꯗꯤ ꯐꯤꯕꯝꯗꯨꯒ ꯂꯥꯛꯏꯗꯣ, ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯎꯕꯗꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯈꯤꯗꯕ ꯑꯃ ꯄꯣꯛꯑꯦ꯫ ꯑꯩ ꯄꯨꯛꯅꯤꯡꯗ ꯂꯩꯖꯍꯧꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯅꯤꯀꯣ ꯉꯁꯤ ꯁꯦꯌꯔ ꯇꯧꯔꯤꯁꯦ꯫ ꯑꯗꯨꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯑꯩꯁꯦ, ꯍꯥꯏꯕꯗꯤ ꯁꯨꯃꯥꯏꯅ ꯃꯤꯅ ꯎꯕ ꯈꯨꯗꯤꯡ ꯊꯩꯗ꯭ꯔꯣꯖꯥꯠꯂꯥ ꯍꯥꯏꯅ ꯈꯟꯖꯤꯜꯂꯛꯄ ꯑꯃ ꯌꯥꯎꯋꯤ, ꯑꯗꯨꯒ ꯍꯪꯒꯣꯏꯕ ꯄꯣꯛꯑꯖꯥꯠꯂꯥ ꯀꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡ ꯑꯃ ꯌꯥꯎꯈꯤ ꯍꯥꯏꯕ ꯇꯥꯔꯦ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯑꯗꯣ ꯑꯩꯅ ꯑꯗꯨ ꯈꯣꯡꯒꯤ ꯃꯐꯝꯗꯣ ꯍꯪ ꯂꯣꯏꯕꯒ ꯌꯨꯝ ꯂꯥꯛꯑ ꯃꯇꯨꯡꯗ ꯑꯩ ꯑꯃꯨꯛ ꯍꯥꯏꯔꯛꯑꯦ ꯑꯩꯒꯤ ꯌꯥꯁꯦ ꯁꯦꯝꯅꯕ ꯇꯧꯔꯁꯤꯑꯅꯀꯣ꯫ ꯌꯥꯁꯦ ꯁꯦꯝꯅꯕ ꯇꯧꯔꯁꯦꯅ ꯃꯊꯪ ꯇꯥꯅ ꯌꯥꯒꯤ ꯃꯊꯛꯇ ꯑꯃꯨꯛꯀ ꯑꯩ ꯀꯣꯛ ꯊꯥꯗꯔꯛꯑꯦꯕ, ꯈꯣꯡꯁꯦ ꯈꯔ
ꯍꯥꯏꯕꯗꯤ ꯐꯒꯠꯂꯛꯄ ꯍꯧꯕꯒꯤ ꯃꯇꯥꯡꯗꯅꯤꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯀꯩꯅꯣ ꯇꯧꯋꯦ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯍꯟꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯨꯃꯗꯤ ꯌꯥꯝ ꯊꯤ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯍꯥꯏꯕꯗꯤ ꯑꯍꯟ ꯃꯥꯟꯕ ꯕꯕꯥꯔ ꯍꯪꯕꯒꯨꯝꯕ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯨꯒ ꯑꯃꯨꯛ ꯑꯩ ꯆꯠꯀꯥꯟꯗ ꯃꯣꯏꯅ ꯍꯪꯒꯣꯏꯗꯅ ꯈꯨꯌꯦꯡꯗꯣ ꯇꯧꯔꯒ ꯊꯩꯗꯣꯛꯄ ꯈꯣꯠꯄ ꯑꯩ ꯆꯠꯄ ꯀꯥꯟꯗ ꯑꯗꯨꯒꯨꯝꯕ ꯈꯔ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯊꯦꯡꯅꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯊꯦꯡꯅꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯐꯤꯕꯝ ꯆꯥꯗꯕꯁꯤꯡꯅ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ ꯍꯥꯏꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯔꯝꯗꯤ ꯑꯗꯨ ꯃꯣꯏꯒꯤ ꯃꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯁꯥꯏꯀꯣꯂꯣꯖꯤꯅꯤ ꯃꯣꯏ ꯃꯁꯥ ꯃꯁꯥꯒꯤ ꯀꯣꯛꯅꯤ ꯃꯤ ꯂꯣꯏꯅꯃꯛ ꯆꯞ ꯃꯥꯟꯅꯗꯦ ꯈꯔ ꯑꯃꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯇꯧꯕꯤꯒꯅꯤ ꯈꯔ ꯑꯃꯅ ꯃꯣꯏ ꯐꯖꯔꯦ ꯍꯥꯏꯅ ꯇꯧꯖꯩꯅꯤ ꯑꯗꯨ ꯐꯖꯕ ꯍꯥꯏꯁꯤꯗꯤ ꯇꯦꯝꯄꯣꯔꯦꯔꯤꯅꯤ ꯃꯤꯒꯤ ꯅꯦꯆꯔ ꯍꯥꯏꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯩꯒꯤ ꯏꯁꯥꯒꯤ ꯂꯩꯔꯤꯕ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁꯦꯀꯣ ꯍ꯭ꯌꯨꯃꯦꯅꯤꯇꯤꯁꯤꯅ ꯈ꯭ꯋꯥꯏ ꯃꯔꯨꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯤꯅꯨꯡꯁꯤ ꯃꯤ ꯑꯃ ꯑꯣꯏꯕꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯊꯣꯛꯅꯕ ꯍꯥꯏꯕꯗꯤ ꯎꯟꯁꯥꯡ ꯑꯁꯤ ꯂꯩꯁꯦ ꯅꯣꯡꯃ ꯈꯨꯏꯁꯤꯜꯂꯒ ꯂꯣꯏꯅ ꯑꯍꯟ ꯑꯣꯏꯔꯒ ꯃꯩ ꯊꯥꯔ ꯆꯠꯈꯤꯗꯣꯏꯅꯤ ꯀꯔꯤꯝꯇꯁꯨ ꯄꯨꯕ ꯌꯥꯔꯣꯏ ꯑꯗꯨꯅ ꯑꯩ ꯏꯁꯥꯃꯛꯅ ꯑꯩꯅ ꯐꯖꯔꯦ ꯍꯥꯏꯅ ꯈꯟꯕꯤꯕꯁꯤꯡꯁꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯒꯅꯨ ꯃꯔꯝꯗꯤ ꯂꯩꯔꯤꯕ ꯁꯛꯇꯝꯁꯦ ꯅꯣꯡꯃꯗꯤ ꯍꯣꯡꯗꯣꯏꯅꯤ ꯄꯨꯛꯅꯤꯡ ꯍꯥꯏꯁꯤꯗꯤ ꯑꯁꯤꯗꯤ ꯍꯣꯡꯉꯔꯣꯏꯗꯕꯅꯤ ꯑꯗꯨꯅ ꯁꯤꯇꯪ ꯁꯦꯡꯅꯁꯤ ꯁꯤꯇꯪ ꯐꯖꯅꯕ ꯍꯣꯠꯅꯁꯤ ꯑꯗꯨꯅ ꯃꯣꯏ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕ ꯈꯣꯠꯄ ꯇꯧ ꯀꯥꯟꯗ ꯀꯔꯤꯝꯇ ꯈꯟꯕꯤꯒꯅꯨ ꯌꯥꯝ ꯑꯩꯅ ꯍꯥꯏꯕꯗꯤ ꯍꯤꯞꯄ ꯂꯩꯔꯝꯕꯗꯒꯤ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯛꯄ ꯋꯥꯔꯤꯅꯤ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕ ꯊꯣꯛꯈꯤꯕ ꯍꯧꯖꯤꯛꯀꯤ ꯃꯤꯀꯨꯞ ꯑꯅꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈꯤꯗꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯑꯩ ꯀꯣꯟꯅ ꯐꯦꯁ ꯇꯧꯕ ꯍꯩꯔꯦ ꯑꯩꯁꯨ ꯃꯤꯅ ꯑꯗꯨꯃꯥꯏꯅ ꯈꯟꯒꯦꯔꯥ ꯌꯦꯡꯒꯦꯔꯥ ꯃꯋꯥ ꯂꯧꯗ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯗꯨꯝ ꯌꯦꯡꯉꯁꯨ ꯃꯤꯅ ꯌꯦꯡꯖꯔꯦꯅ ꯑꯩ ꯃꯣꯏꯗꯧ ꯅꯠꯇꯦ ꯑꯗꯨꯅ ꯌꯦꯡꯉꯤꯖꯥꯅꯤ ꯀꯥꯏꯅ ꯈꯜꯂꯦ ꯑꯩ ꯍꯧꯖꯤꯛꯀꯥꯟ ꯑꯗꯨꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯗꯤꯖꯦꯕꯜ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯩ ꯑꯗꯨꯒꯤꯗꯃꯛꯇ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯍꯥꯞꯄꯛꯄꯅꯤ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯋꯥꯔꯤ ꯑꯣꯏꯅꯃꯛꯇꯤ ꯅꯠꯇꯅ ꯍꯥꯞꯄꯛꯑꯦꯀꯣ ꯑꯩꯒꯤ ꯋꯥꯔꯤ ꯑꯣꯏꯅꯗꯤ ꯅꯠꯇꯦꯀꯣ ꯑꯩ ꯁꯤꯁꯦ ꯑꯩꯈꯣꯏ ꯆꯠꯂ ꯃꯇꯨꯡꯗ ꯑꯩ ꯈꯣꯡ ꯄ꯭ꯔꯦꯛꯇꯤꯁ ꯀꯃꯥꯏꯅ ꯇꯧꯔꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯒꯤ ꯁꯤꯒꯤ ꯈꯣꯡ ꯍꯥꯞꯄꯤꯁꯤꯒꯤ ꯍꯥꯏꯕꯗꯤ ꯑꯣꯇꯣꯕꯣꯛꯀꯤ ꯁꯦꯟꯇꯔꯗ ꯑꯩ ꯌꯧꯈꯤꯕꯅꯣ ꯑꯗꯨꯒ ꯃꯣꯏꯁꯨ ꯃꯩꯇꯩꯅꯤ ꯍꯥꯏꯅ ꯀꯃꯥꯏꯅ ꯈꯪꯉꯛꯈꯤꯕꯅꯣ ꯑꯣꯇꯣꯕꯣꯛ ꯀ꯭ꯂꯤꯅꯤꯛꯇ ꯁꯨꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯏꯁꯇꯥꯐꯀꯤ ꯑꯅꯤ ꯑꯍꯨꯝꯁꯦ ꯑꯗꯨꯃꯥꯏꯅ ꯑꯩ ꯃꯈꯥ ꯇꯥꯕ ꯑꯩ ꯊꯤꯒꯠꯈꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯑꯩ ꯇꯞꯅ ꯍꯥꯏꯖꯔꯛꯀꯦ ꯑꯩꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯂꯤꯖꯔꯛꯀꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯪꯅꯗꯤ ꯇꯥꯕꯤꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃꯗꯁꯨ ꯃꯣꯇꯤꯚꯦꯁꯟ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦ ꯑꯩ ꯏꯁꯥꯅꯁꯨ ꯈꯜꯂꯦ ꯃꯔꯝꯗꯤ ꯌꯥꯝ ꯋꯥꯈꯤ ꯌꯥꯝ ꯋꯥꯅ ꯂꯦꯜꯂꯛꯄꯅꯦ ꯍꯧꯖꯤꯛꯁꯨ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯦꯡꯅꯔꯤ ꯍꯧꯖꯤꯛꯀꯤ ꯑꯋꯥꯕꯈꯩꯁꯨ ꯂꯣꯏ ꯁꯤꯌꯔ ꯇꯧꯖꯔꯛꯀꯦ ꯃꯤꯅꯗꯤ ꯑꯩꯁꯦ ꯌꯥꯝꯅ ꯈꯣꯡ ꯌꯥꯎꯗ꯭ꯔꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩ ꯈꯜꯂꯝꯒꯅꯤ ꯀꯩꯝ ꯅꯨꯡꯉꯥꯏꯕ ꯅꯠꯇꯦ ꯑꯩ ꯄꯨꯟꯁꯤ ꯅꯨꯡꯉꯥꯏꯅꯕ ꯍꯤꯡꯅꯕ ꯇꯥꯕꯅꯤ ꯐꯥꯏꯠ ꯇꯧꯕ ꯇꯥꯏ ꯃꯗꯨ ꯈꯛꯇ ꯈꯪꯖꯩ ꯍꯣꯠꯅꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯩꯈꯣꯏꯒ ꯅꯣꯔꯃꯦꯜ ꯃꯤ ꯑꯃꯒ ꯈꯦꯠꯅꯩ ꯃꯈꯣꯏꯒ ꯑꯩꯈꯣꯏ ꯌꯥꯝ ꯊꯤ ꯈꯦꯠꯅꯩ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯈꯣꯏꯒ ꯍꯤꯡꯃꯤꯟꯅꯕ ꯇꯥꯏ ꯃꯗꯨꯝꯇꯪ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯅꯤꯗꯣ ꯉꯁꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯀꯥ ꯑꯃꯗ ꯆꯪꯉꯛꯑꯒ ꯑꯩꯅ ꯏꯆꯤꯟ ꯏꯅꯥꯎꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯏꯃꯥ ꯏꯕꯦꯟꯒ ꯁꯥꯟꯅꯔꯒ ꯖꯁ ꯏꯆꯝ ꯆꯝꯅ ꯇꯝꯃꯛꯄꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯌꯨꯇ꯭ꯌꯨꯕꯔ ꯑꯃꯅꯤ ꯀꯥꯏꯅ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯀꯥꯏꯅ ꯌꯥꯝ ꯍꯦꯟꯗꯣꯛꯅ ꯈꯟꯕꯤꯒꯅꯨ ꯑꯩꯉꯣꯟꯗ ꯌꯨꯝꯒꯤ ꯏꯆꯤꯟ ꯏꯅꯥꯎꯃꯛꯅꯤ ꯑꯗꯨꯒ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯌꯨ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯈꯜꯂꯦ ꯌꯨꯇ꯭ꯌꯨꯕꯇꯒꯤ ꯑꯩꯅ ꯆꯪꯖꯔꯛꯏꯁꯦ ꯁꯦꯟ ꯇꯥꯟꯒꯦꯅ ꯈꯛꯇ ꯆꯪꯕ ꯅꯠꯇꯦ ꯑꯩ ꯄꯩꯁꯥꯒꯤ ꯃꯊꯛꯇ ꯌꯨꯇ꯭ꯌꯨꯕ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯑꯩꯒꯤ ꯋꯥꯔꯤ ꯂꯤꯅꯤꯡꯉꯀꯥꯟꯗ ꯍꯥꯄꯛꯄ ꯑꯗꯨꯒ ꯀꯩꯅꯣꯝ ꯇꯧꯀꯥꯟꯗ ꯍꯥꯄꯛꯄꯁꯦ ꯑꯩꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯌꯦꯡꯃꯤꯟꯅꯕꯅꯤ ꯍꯥꯏꯅ ꯍꯥꯄꯛꯄꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯑꯗꯨꯒ ꯑꯩ ꯋꯥꯔꯤ ꯃꯈꯥ ꯇꯥꯕ ꯂꯤꯖꯔꯛꯀꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯕꯤꯒꯅꯨ ꯁꯤꯃꯇꯪ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨꯒꯗꯤ ꯃꯁꯤ ꯃꯇꯥꯡ ꯑꯁꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ